Yang lo ka phung li suy da khalai mai chi khana mai iwi wanga mami et ka pai li Yang lo ka phung li suy da khalai mai chi Xoay phốc tăng tàu chạy sẽ hiện dần rồi thì ông phải là cao thì bây giờ Uncle yam nungai zai thagat chari hatar yam facha bai sei mak dusu ekoi manipur ge tribe amagi sei sakpi basi mak tabada yam nungai zai uncle da mu hangoina laksaning baze uncle ngasai ki yam heated over debate sei ure uncle TV discussion da haibata adu one of the most memorable TV debate ama haidana pick up tawragadi karamba lokhot pigani hogiba chahi yame uncle na TV da thok pire ije haibata aduna TV singi oina di yam popular face ding asi su TV channel khuding makta uncle zalal ge photos yawbu ui haibata karamba ngasi fawo the most memorable TV show ma pick up tawragadi kari mase da khoi ge sap saba akhoi akak na ba numit ama khaki ben aduma di ai kano to ba madu find out to da khitang why adubu aina khwaidagi pamjana aina sum yaujaba debate singda aina khwaidi pamjana aingonda khitang inspire oiba aingonda khitang pen na aina debate to bani haina khanjabasi akhoi gi identity gi matangda akhoi tawjakhiba adumba kano singse debate singse mase aingonda yam interest lei haibatare identity ga mari lainaba absence of recognition gi matang aduga false recognition gi matang aide kanglu phurup mayama makhak akoi punna coexist tawmin nanabagi wakhal leiraba madugi compel situation leiraba adugi apamba leiraba lamdam amada laiminariba kanglu phurup mayam se masi amana amabu phajana chumna masak khangminaraga magi leiriba adugumba phajaba masak singdo maduda nungsinaba recognize tawnaba respect tawnaba aduga punna amana amabu understand tawnaraga hingminabagi culture semasi akoi punna coexist tawminaba pluralistic society amagi maru oiba tawdaba yadaba adumba amani ena khallaga adumba hiramda tawjakhiba debate singse masina khwaidagi hena apenba phawba debate oikhi haitare kanoni break ki matang si masimati akoi gi angang waringe dagi habatare aina kanoda showroom da natraga bazar da sangba targa so ekta pot ama paikhalu base adum sum khan khaluraga last da break ekta tan leramba adugi keno ma dum lay aduna dum ma thadok pa yada dum hojik so dum yauri ni adugi quality du da adu quality du yawbune ka uncle se aina taja bada isa yam bhajan se ena tai aikoi uncle se aina sum tabani ko isai se su aikoi ki atop gi aikoi ki manipuri isai khakta nata bhai batare manipur gi leriba tongan ba tribe mayam sigi isai ge sisu dum ekoi oza maibon phongmai su yori ko kawi song tangkhul song sung ba isai mayam sum phai sa ena sum ta ki bani mi atai ge through da kadai phok chum me angal masi maduma kitang lan na tare isai sakpai matang sima de ate tai di loina chumang ba male sai gi kitang lan na tare adu taba bodi hoi mioi bani na taning bade dum phawe aduga taso tai aduga sakpa makti thoina tawjade adu adum atopa community gi dialect sing da sakpa isai gomba kai gomba si community du gi tongan ba magi ethos community du gi magi inspiration mayam do motivation mayam do da yauri ni ko haina khanba kan da sum taning bagi keno madi wakhalla bade dum phawe hai tare okay isai se amatang ga ekoi ki saksira sini any song manipuri song oibe ai tangkhul song oibe any isai madang tasengna isai mag khoi gi ai gi live ta any kano amada program amada isai mag sakpa isai gi performance mag piwa aiban pamjaba oiraga su isai amam pung phana ngangba ga haiba adumadi thoina madumadi lai te thawaina adubo summina saknaba khonaba sum tabagi wawaina dum tawi aduga kano headline sum matek amakha khoi gi tangkhul gi isai mati amakha headline du khakti ai sum mayam aho ko ba ko bigene cultural gi ma adu gi sai tamina se please masi sum emotional oiba khoi gi kanglu phurup mayam sigi ngasi khoi gi leiriba nungsi chana bagi lambi da hi kom oire iba phiam singsi urokanda akhoi gi singi adumba napom amada
ꯂꯩꯕ ꯑꯗꯨꯝꯕ ꯈꯨꯡꯒꯪꯒꯤ ꯑꯗꯨꯝꯕ ꯃꯐꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯩꯈꯣꯏꯒꯤ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉ ꯐꯥꯎ ꯏꯁꯩ ꯁꯛꯄ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯄꯥꯝꯖꯕ ꯏꯁꯩꯁꯤꯡ ꯈꯟꯕ ꯑꯗꯒꯤ ꯏꯁꯩ ꯁꯛꯄ ꯍꯩꯕꯗꯨꯅ ꯑꯃꯨꯛ ꯄꯥꯝꯖꯕ ꯏꯁꯩ ꯈꯜꯂꯛꯄꯗꯨꯒꯤ ꯐꯦꯚꯔꯗ ꯏꯁꯩ ꯁꯛꯄꯤꯕ ꯀꯅꯥꯒꯨꯝꯕ ꯒꯦꯁ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤꯗꯃꯛꯇ ꯇ꯭ꯔꯤꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯁꯩ ꯁꯛꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯝꯕ ꯆꯠꯅꯕꯤꯁꯤꯡꯗꯣ ꯃꯗꯨ ꯀꯩꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯈꯛꯇ ꯀꯩꯒꯨꯝꯕ ꯃꯇꯝ ꯑꯃꯈꯛꯇ ꯁꯨꯝ ꯎꯕ ꯐꯪꯖꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯁꯨꯝ ꯊꯦꯡꯅꯈꯤꯕ ꯑꯗꯨꯝꯕ ꯏꯁꯩ ꯑꯅꯤ ꯑꯗꯨ ꯂꯣꯏꯅ ꯁꯛꯄꯗꯤ ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯛꯇꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯃꯣꯏꯅ ꯁꯛꯄꯗꯨꯒꯤ ꯍꯦꯗꯂꯥꯏꯟ ꯃꯇꯦꯛ ꯑꯃꯈꯛ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ entertainment Thagachari, thagachari, uncle. Isay, sakbigani, uncle. Yes, please. Yenglo ka phungli suida khalai mai chi khana mai iwi wanga mami et ka paili yenglo ka phungli suida khalai mai chi Soy phokdang tawjage sre henjal radi amung phera kaawdi bhe Uncle, yam nungaijai thagachari haitare yam fachaba isai amakak dusu aikoi manipurgi tribe amagi isai sakpibasimak tabada yam nungaijai uncle da muk hangoina laksaningbaje uncle ngasaki yam heated oiba debate se ure uncle TV discussion da haibatare adu one of the most memorable TV debate ama haidana pick up tawragadi karamba lokhot pigani haugiba chahi yame uncle na TV da thok pire ije haibatare aduna TV singi oina di yam popular face ding asi su TV channel khudingmakta uncle Jalal gi photos yawbu ui haibatare karamba ngasi faw the most memorable TV show ma pick up tawragadi kari mase da khoige sap saba akhoi akaknaba numit ama khaki event adumadi ai kano toba madu find out tawbada khitang wai adubu aina khwaidagi pamjana aina sum yaujaba debate singda aina khwaidi pamjana aingonda khitang inspire oiba aingonda khitang pain na aina debate tawbani haina khanjabasi akhoigi identity gi matangda akhoi tawjakhiba adumba kano singse debate singse masi aingonda yam interest lei haiba tare identity ga mari lainaba absence of recognition gi matang aduga false recognition gi matang aide kanglu phurup mayam ama khak akoi punna coexist tawmin nanabagi wakhal leiraba madugi compel situation leiraba adugi apamba leiraba lamdam amada laiminariba kanglu phurup mayam se masi amana amabu phajana chumna masak khangminaraga magi leiriba adugumba phajaba masak singdo maduda nungsinaba recognize tawnaba respect tawnaba aduga punna amana amabu understand tawnaraga hingminabagi culture semasi akoi punna coexist tawminaba pluralistic society amagi maru oiba tawdaba yadaba adumba amani ena khallaga adumba hiramda tawjakhiba debate singse masina khwaidagi hena apenba phawba debate oikhi haitare uncle yam nungaijai aduga aikhogi debate ngangdi ngangthokraba aduga tungdaga regret lakpa haibatare masi ngangamdabana di phabani kana khanba matangadi yaugibra uncle Matubadi aingona aige life tadi kaya thoina thokide haitare thokide then uncle da makhata ina mo hangjening basina yam hichet oibe debate chu yaugre haitare uncle gise yam saurga kana ga ngangna ba matang chu yawi aduga ayam bana dum tapna ingna ngangbana budi ayam bo oi adwai kanda ekhogi yamna hichet oibe debate sing habatare masina kari kamain feel to bono aduga sine maruine khangjening basi Hitet doiba debate singi manungda handaki akhoi jiribamda angang ahum hatpa nupi ahum adu nupi ahum ga punna hatpa khwato maduge matangda akhoi gi thamoi da phaurakpa impression se masimati ai life ta habatare aina debate yaujabata
ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛ ꯑꯣꯏꯕ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯝꯕ ꯃꯇꯥꯡꯗ ꯊꯣꯛꯄ ꯗꯤꯕꯦꯠ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗ ꯉꯥꯡꯈꯤꯕ ꯋꯥꯁꯤꯡꯗꯣ ꯃꯗꯨ ꯑꯩ ꯑꯥꯔꯇꯤꯀꯨꯂꯦꯠ ꯇꯧꯔꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯃꯈꯩꯗꯣ ꯑꯗꯨꯝ ꯃꯊꯟꯇ ꯖꯣꯔꯣ ꯖꯣꯔꯣ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ Okay, Uncle, yam nungai thank you very much. Mathang among hangge Uncle, ikoi WhatsApp message kumba Facebook message kumba tha abada haitare. Tharoi de mi da onna na thajalu ba kumba yaubra matuda khitang ikai ba ka nangkiba khochiba zo dum yaubra. ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ Wari libi yabra. ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯒꯗꯕ ꯃꯤꯗꯨꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯍꯧꯗꯕ ꯑꯣꯟꯅ ꯇꯩꯅꯕ ꯃꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯈꯤꯕ ꯇꯟꯖꯥ ꯌꯥꯎꯏ Okay. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯃꯤꯗꯨ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯀꯔꯤꯒꯤ ꯂꯥꯛꯇꯕꯅꯣꯅ ꯊꯤꯔꯨꯀꯥꯟꯗ ꯃꯉꯣꯟꯗꯗꯤ ꯃꯦꯁꯦꯖ ꯆꯠꯂꯝꯗꯕ ꯑꯗꯨꯒ ꯀꯅꯥꯗ ꯆꯠꯈ꯭ꯔꯕꯣꯅ ꯊꯤꯕ ꯀꯥꯟꯗ tongan mari leina mi am da salam ba dum yauki eta Okay, that's what's again Uncle yam fictional world amada Uncle si laihale lawraje adu ergadi karamba fictional world amada laini ningbagi apamba le question se utanga fictional bhapna sagatpa wakal na sagatpa Uncle gi world amada Uncle si laibe yai habagi opportunity ma Uncle da piraba adu gi fictional world du kamai oigeda ge Uncle gi da akhoi ge miyoi bagi life se masigi chapchaba value fazana masak khangba miga gi marakta achau pisak khaidaba anema wang leitaba aduga mina mi mabu yengthibagi wakhal phaudaba aduga nungsi chanana leiminaba aduga sen thungi khenaba yamna madugi value yautaba madugi value ka hena khenaba leitaba aduga masage minimum masage mathau taba mana hingbada mathau taba adu khaktang phangaga punna hingminaba yaba adumba khunai amada leibase leibagi wakhal phawgani adugu matamda Okay, adu Uncle da wahang ama ai oza da su puna hangge ikoi gi Uncle ga ikoi auntie ga gi role je nong matang change tawba je Uncle ngamgada auntie tawri Uncle na loi tawba aduga Uncle na tawri na auntie na loi tawba ngamoi ngamoi maramti moina tawriba thabak siso aina amuk tawba adu aina tawriso moina tawba oh nongmagi yes matu so ngamoi songamoi ba maramti ki ri je Uncle auntie ra ki doise ai magi ti am kana hairoi ge ai gi oina ngamoi ba okay ai gi oina ngamoi ba moin tolerate tawriba mayam se ai tawba ngam daw wante okay to ai oza da mo je ge Uncle karamba nupa oina tawe Uncle sing asai gi nupi na khara ngaugan ma nupa oina tawbra natraga na karamba masi khoi ge nupi na ngaugan ba nupa di natre khoi ti sungat natre madomati aduga som mina tinna ningba media dum oide ore adum nupi na oraga su nupa na oraga su dum tinna ningba phawba mi buti adum ore okay aduga tinari ne na di khanba Uncle ko Uncle na khanba oibasu yai ko tinari ba di tinaba aduga adum wakhan ahen basu sum khanjaluba adu konadi aikogi friend zone gumba tawramba kholamba gadi dum yaubra natra Uncle na tawrubo isu mina tawrambo eraga zo last wakhan atop mayam khalamba haitare chum tinaramba dagi madu ngasi gi tawramse ka mari lena mayam so mamangi atop panelising jo loina my personal je share tawna kare hairamnina kai mahairam trati nungai tawni na class 10 gi matamda miras amuk tang thoki class 7 adwai class 7 gumba tamba adwai dagi haiba tare aiga like class amada taminaba adumba imanabi ama haitare asum aina su khakha adum wakhal da thami aduga mana su wakhal thamba mali tom sum class 10 loira kan da ibani unakhidre manjo dum phongdo amba laikhide aina sum phongdo khidre sahi khara leira kan da sahi khara leira matung da nongma akhoi gari ema da thengnai ma si angang ani ga loina na gari tu da tonga chalame adumaina thokiba thodo mikup tu da kari phawe adum kaunai adu kaunaba kan da mahoksa hek uba kanda nok pase mase adum hekta no eba maso no e adu aiso adum no e adu nok ti no aga khogi nok pase da han angang wari nge da ubada leikhiba mai thong se khitang di khenara aba ada
swai mid ki swai ki kano sida ka khara koi kano laiba do wrinkle laiba khurak pado nok pati hongam de aduga mid ki wrinkle di khara laiba gum tawe asidi isai me hek oi ba yani angkal ge ma so to mai as nang mong se tai di hongam de sirai si khitang mathak ta haigat ki bai wane na adu mai haina rakha ba ai bani amuk pun nok min nei hai tar adu angkal na hujik liri ba wari se anti soidana live ti yengam gani hore yum da changuraga nupi du kanano na hangba kan angkal cheng na wari li ga kamai tawni hana adum ma ti hana khangkram ni ta oh what is it okay anyway angkal yam ngai re das rest muk aksage das rest ai angkal muk aksage angkal sm zalal ga na google da changa ga yeng ba ga yaw rai sana yawe yeng ki yawe yeng ki yaw ba adu da video photo ma ang le ram da thamoi da nungai ba power kamai tawe phawe hai tare phawe ba oza ai na di oza gi yeng google da ko han bo oza ga khang na ba matam da adu oza na ga di oza gi ming je google da nam ga i hi ba yaw ba adu yeng ba oza mai bon hai kan da kai tholok bon yeng ge kan oza na ga adu mai to gi ba yaw ba thumbs up uncle thumbs up ai uncle same base ne koi uncle zara da muk la ke uncle ai koi anti ga uncle ga se khana chai na ba gum ba hek yaw kan da sorry se kana na hana hai ke ai tha di tha je de kan ai ram do man de sorry se ai ge de adum antina ai hambara hai ai wonta oh sorry je oh kari gi no uncle uncle na sorry hai ning dri se na kari maram gi no adum mahausa na adum sorry si hai bo se kya hai na rakte oh ngang ori de gi jumda kano ta tanate no pi da tanate ate ate da sorry hai bo se kya adum hai na gan de hai tare oh adu uncle na ai koi anti si nuksi be se kamaina express tawe ai pot sei leira ge express to bra yenjang hau pusala ge express to bra natra ka koi ba puthok pira ge express to bra kamaina express to bi adum compliment wahi wata da adagi mana tawba thabak te appreciate tawrakanda adagi wahi wata da adum compliment tawraga tawi ado harau bagi nungai bagi kano se thoina sumain tawraga utkadamni haba adugumba akakna babudi tawte aduga sum appreciation de adum tawbe adum tawe ai das rest among lakse ge das rest sorry se kana na hana hai uncle jalal mioi bagi punsi habase masi yamna tangba adumba punsi amani akoi haukraba singse amuk hanna halakpa yararoidaba adumba punsi amani 2024 sigi manungda koi ira ipak iram namse da thokriba thodok wathok singse mioi bagi nungai yai phana hingbagi asengba punsigi mahau ga loina na hingba punsi ma akoi ira ipak iram namse da lariba koi ira chapona makna phangkhirabani haiba pham sema ai mangda thamjara kanda koi haura iba tungi future oi gadoriba koi isa inau kaya amagi punsi da yamna akiba yamna tujungba aduga pungning langthaknaba tungda kari thogadage haibagi nena tataba masigi wakhalon mayam sina yoma kanda hingiba sumba punsi makha koi khrabani habase se nauhona na koi punamakna mohna ningsang minaraga lakadoriba 2025 asidati akoi asigumba nungaitaba pungningsda akiba tujungba phawhalliba sumba wakhalon singsi yaudana yamna shanti oina yamna free oina hingbagi asengba wahan thokka loinana hingba adumba punsiro lama koi rei pagiram dam sida oirakpa oirasanu agoi tamung semba ama mangan khaibiriba aduma mapuna su adugumba ing tappa amasung nungsi janana hingminaba khunai do pina biba oirasanu akoi punamakki pukningda laman khumningbagi amana amadagi ngamningbagi amana amagi mathak thungningbagi wakhalon myam se thadok lare harakanda koi punamakki oiba apunba amata oiba akoi punna hingminabagi wakhalon do da yompham oiraga akoi punna hingminaba anoba wakhalon amada mai wansan minnaba adugi lambi do da lakpa oirasanu haiba sumba wisase akoi ngasigi asumba megha event sigi loishalakpa amasung 2024 gi loishalakpa 2025 na lamdai gi matam sida masigi wisse mayamda kai komna na thamjari thank you very much ai das rest mo ekoi gi wis bibinaba umiras